मणिपुर टॉप चैनल की वीडियो अमता अपडेट तौजगे ngasi nungtul phong basi phong na January gi tang 13 thangli ukipgen amadi thangmilun hokip hat pada siena ba ama fare miyatu sijina ba M16 rifle ama AK rifle ahum phangle mamang sahi inglising ani ga 18 gi July da mafaudam area da thabak subo satkiba Thangkhautinlet allies thangliliu kipgen amadi thangmilun hokip kauba ama sakhang da basingna nongmaina kaplaga hat ki thodok to siena bani haba miyoi ama Imphal East Police na Faraba miyoi adu ngasi Imphal East Police ki SP office ta paumi sing gi mamang na puthokre Faraba miyoi adu di Pautin thang allies Pautin kipgen chei kunthra ga mapan apokpa tenhang kipgen khawe Kangpokpi district ki Bigyamlom village ki sip oi bani hairi SP Yugesendra na phungdok kibada mahak ngasi ngarang nungthil pung mari rom tabada lemkhom chingmang trosingdagi Imphal East Police ki additional SPTS Krishna Tomina lusingba police kangbu amana phakibane mangondagi mi hatpada sijinaba M16 rifle ama AK rifle ahum phangle mak phanaba thibu humagi thabak sathabada ngarang faraba matung masan mihat asida senai haina phungdok sabaga loinana KLA gi mateng lauraga sathakibani haibasu khangma ngamle makhatana mihat asida senaba sing phanaba honari kari maram gi damak miyoi ani adu hatkibano haibadu khangdoknaba honari haina su pausna makhatana phungdorakli thank you